Punangpu Kurumjari. Numitu 28 December 1968 ni. Naha oiriba couple ama pakhang amaga lisabi amaga makoigi ahanba first date kidamakta car ama tongduna laki. Makoi ani privacy khare pamadagi California da laiba Herman Lake maiki tamna gari adu thauba horki. Makoi ani adudi amana chahi 13 ki David Faraday adu amana chahi 13 ki Betty Lou Jensen. Makoi ani nadi khanglamde makoi gi tungda sakhangdaba miyoi amana inarakli habisidi asumna makoi ani Lake Herman gi manakta yorokpaga gari khambada ngairi tungda inarakhiba gari adigi miyoi ama kumtharaktuna David amadi Betty bu makoi gari dagi kumthana ba haraklami makoina gari dagi kumthau haiba yadabdagi nipaduna kihennaba makoi gari gi maningi thongi glass aduda nangina kapsilami masidagi makoi ani du kiduna kudakta gari dagi kumthaduna chenna honarami adubu tanjadada nupaduna makoi tamna nangmai round kya kapsilami David puna makokta aduga Betty buna managanda nangmai maru manga palami masigi tung tinthadana nupadu mafam adu thadokpuna thuna yangna gari thauduna chatkhirami masigi kiningai oraba thodok asidagini Police-na adugamba yamna tamthiba serial killer amabu search tauba thiba horakibasi tasengmani ngasigi wari asi Zodiac killer gi matang Zodiac killer 28th century gi khwaidagi tamthiba serial killer singi manungda amani 1960s to 1970s ki marakta mahangna tauba attack amadi hatkiba mi khwana maram oiraga San Francisco gi miyam pumbada yamna aki tujungba phawonki maki kok sakpa madi sathibagi changsi mana newspaper agency samadi police ta phawba letter chithi iduna mang hatkiba mi singi details karamna kadai da hali loinana makha taba mother mihat ki damak cipher haidi secret code na chingbasu haptuna taklami mang magi ahanba miyo ani halaba matung tha tarukti tumin lesion kirami adubo atopa mihat amagi case amadamu ngak generaki 4th July 1969 Numitu America da makoigi Independence Day celebrate tawo numini sahi 19 gi Darlin Ferrin amadi sahi 13 suraba Mike Megwa firework haidi bambula na chingba low na bidamakta gari thaudan laki makoina notice taraki makoigi tungda sakhangdaba gari ama inaduna leire habasi gari adudagi thaidoknaba makoi Blue Rock Spring Park ki parking da amai lesilami adu makoi bu tanarakliba gari adusu makoi gi tungda parking adumaktada inaraglami loinana makoi gi mapa chap manana gari do khamlami adubu second khara gari do khamlaba tung maning handolaga mafamdudagi amuk chatkirami madubudagi Darlin amadi Mike wakal khara nena tarami adubu makoina gyan tana so phawba honba nangringai second khara gi tungda gari adu amuka hana laktuna handakti makoi gi maningda gari adu block tawduna park tawsilaklami gari dagi miyo ama makutta yamna powerful oiba yamna nganba flashlight ama pairaga kumtharaktuna Darlin amadi Mike anigi mamaida kapsilami ahanbada makoina kalami madu police oiramba yai haina adubu karimata haiba nangringai miyo aduna nungoi satoroktuna makoi ni tamna nungoi round ka ama kapsilam laga thuna yana mai gari du thauduna mafamdudagi chenkirami Darlin di khudakta mafam adumaktada thawai mangki adubu Mike te thina soktuna hingauki ngahak leiro matung manakta leiramba angang kharana thengnarakpadagi police kaurami Mike na mihatpa adugi masak uhorami masigi matingna police na tungda killer adugi sketch yeklami thogdok asigi yamna ngaknya oribadi hairiba mi halaba matung numit adumaki ahingi pung 12 minute nifurom chatpa matamda Beleho Police Department da sakhangda miyo amagi call laki madu phone booth amadagi tarokpa call ni adubu phone adu karimata hairamdana kakkirami masi Zodiac killer gi maikaidagi police ta tawwa hanba call ni sorakna tha amarongi matung 1st August 1969 da Zodiac killer na chithi ama tongan ba newspaper agency ahumda iduna tharaklami mana chithi aduda Lake Herman da hatkiba mihat amadi Independence Day nimitta Black Rock Spring Park ta sikhiba nupi adubu hatpagi responsibility sulorami mana hatpani haina masana yajarami magi wafam adubu proof tawnabagi damakta mahangna adugumba details karasu haidoklami madu sumnagi police khaktana khangba khudamoina karamba makhalgi nongmai bullet maru sinakiba maru kya kapkiba loinana victim na karamba dress setlami haibana chingba kya letter aduga loinana Zodiac killer na cipher haidi secret coded message amasu iduna hablaglami loinana hairiba code adugi meaning adu hayengi nimitta newspaper da phongadabani haina
Karigumba phonglakhtaba taragadi mana makha tana miyoi kya ama hatkigani haina kihellami. Magi encoded cipher adubu intelligence agency singda decode taunabgidamakta thakirami. Adubu magi cipher adu crack tawudi pakna ngamlamde. Mathangi numita cipher code adubu newspaper da publish tawba matamda San Francisco da laiba couple amana cipher adubu numit adumakta da crack tawki phone bangamki. Maduda iramki. I like killing because it is so much fun. It is more fun than killing wild game in the forest because man is the most dangerous animal of all to kill. I mi hatpa pami masina ingonda yam nungaiba penjaba phawi haina. Masi jungle da wild animal sing hatpadagi hena nungaiba heli. Maramdi miyoiba si khwaidagi sathiba sani animal ni aduna loina hatkadabani sin. Cipher aduda makha tana iri mahak afterlife siraba matungi punsida believe tawi thajai. Aduna aina hojik haliba mi sing asi aina siraba matung afterlife ta paradise sargada aigi minai oigidoribani haina. Asuna newspaper da irakiba letter adugi matung tha aniromdi mahak tumina laiki adubu Zodiac killer atopa anova case amada amuk chenaba thengnaraki 27 September 1969 da college amagi satra couple ama California da laiba Berryessa Lake ki mapanda picnic ki damakta lakhirami Brian Hartnell chahi kun amadi Cecilia Shepard chahi kunithoi Makoina notice tauki mi ema makoi tamna changsilakpa mi aduna black hood amuwa maikhum ublami maduda Zodiac ki symbol su iklami naksilalaglaba matamda Zodiac na nongmai satoktuna makoida aim tawtuna paisa amadi gari ki show piu hairami Brian amongondo yawba coin 75 cent galoinana magi gari gi show adu Zodiac ta pirami masigi matung Zodiac gari gi show adu amuhana pirami aduga gun point da makoi anibu makut makong thawina punsilami masi matung Zodiac na mangondagi thang sori ama lokthokuna makoi ani da hanjin thenduna attack torami makoi ani siramlani haina khalabatung Zodiac couple dugi gari manakta chatkirami aduga gari gi thongda message kara iramlaga mafamdu thadoktana chatkirami magi message aduda jaga dugi maming date time amadi mana sijna kiba weapons thang adugi maramda iduna thamlamki Makoigi manak na phorokpa nga faba miyo amana makoi ani sokna taraga laibudu thengnarki matamduda makoi ani sidri sordi holamki makoi bo hospital da pukhalaki dubu Cecilia di asokpa aduna maram oiraga kanba ngamkide tawai mangki adubu Brian kanba ngamki loinana mahangna police ta thodok adugi details pumba du chithadna tamlami mamangda tawkiba adugum Zodiac na magi mihat asigi matangda numitugi numidangi pung 8 kamini furum taw matamda police ta call tawduna murder adugi details pumba hairami masigi matungda police na kupna nainarabatung Zodiac ki mi hatpagi mong asida akhanaba pattern ama khangba ngamki ahanbada mahak sumnagi naha oiba young couple khaktada target tawi ani subada magi attack asi weekend natragana holiday hadi sutti ga naknaba matamda oina tawba ahum subada magi attack tawgi timing asi amamba numidang natragana numidang waram khara mamsilakpa matamda oina tawba mari subada kanagumba ma hek halubaga khudakta madumana hatpani haina yamna pongna claim tawba masi yengbada system authority da challenge tawbugi mohongmanba Mga subada mana murder tawriba mapamsing asi ayambana famous oiba mayamna khangnaba dating point singda oiba taruk subada magi mihat ayamba gaida lakpa mi singda oina tawba duga tare subada ayamba murder sing lake pat manak kumbada oina tawba hairiba pattern asi yengbada Zodiac nungsinabagi mayokta leiba miyoi natragana nupi singbu ka hena hatred tawba yaningdaba yeknabani haina khanba miyo oirambe yai haibisini Maramdi mahaki mamangi attack ahongi manungda anida nupadi ngauki nupidi loina siki adobu amoromda police na simadi khanglamde Zodiac ki masigi pattern asi mathangi mahaki target ta change tawgadori haibisidi mamangi mihat adugi subnagi hapta ani gi matung 11 October 1969 da Polstin kowa cab driver ama nimidang pung mapan makairom tarakpa daida magi cab adu Zodiac na khamduna Presidio Height ta leiba Maple Street ta chatna bairami asumna mahak cab adu tongdon laki magi pantung pamyokpada Zodiac na cab aduna hek khambaga tungdagi point blank range ta driver Paul bu kapun halami masigi matung mahak gari mamangi passenger seat ta laktuna Paul gi furit machet ama kaktuna pukhirami Tauriba thodok pumba du manakta leiba building amagi second floor da leiba ka amagi thonglawdagi angang anina loina uhorami makoina khudakta police ta inform torami loinana details pumba du hairami adu makoigi asoiba ama hairagati killer adugi details haiba matamda midu black ni hairami hadi negro gumba
हाइरिबा एरिया अदुदा पुलिस कार अमा पेट्रोलिंग की दमकता थोरकी मखोइना खुदकता मेपल स्ट्रीट की थौदोक थोकम ताना लाकी लोनना मखोइना जोदेक कसु लंबी दा थेंगनाकी मतमदुदा महा खोंगना चत्तुना लेरमकी पुलिसना थीरिबा मियोय अदुदी अमुबा ओइबना मखोइना जोदेकता का हाइना चिंगनब फौरमदे मरमदी महा ब्लैक ओइरमदे पुलिसना गाड़ी अदु खामदुना जोदेक तंगलमी मफम सिदा चिंगनबा याबा करी करी उखिबगे हाइना मदुदा जोदेकना हाइरकी मथंगी स्ट्रीटता मियोय अमा नोंगोय पायरागा हाई हुमना चलहौवी हाइरकी खुदकता पुलिस की गाड़ी अदु माना हाइरिबा डायरेक्शन अदु तमना थुना यांगना चटकी पुलिसना मुन्ना यंगसिलमलगदी जोदेक की फुरिता तैरिबा इ अदु उरंगदबनी असुना हंदकसु जोदेक पुलिस की खुत्तगी लाइन नाथोकी अदुबु पुलिसना पोल स्टील की गाड़ीदगी जोदेक की फिंगरप्रिंट दी फंगबंगमकी नुमित खरनी की मतुंगदा जोदेकना न्यूज़पेपर दा अमुका हना लेटर चिठी इरकी लोइनना चिठी अदुदा माना सुगाइना इरमी करमना पोल स्टील बु माना हाटकिबा हाइबना चिंबगी इन डिटेल्स अदु मसिग लोइनना मदुगी प्रूफ ओइनाबगी दमकता पोल स्टील की माना कक्किबा फुरिट मचेट अदुसु हाबलकी सिदसु नतना महाक मखाताना स्कूल बस सिंगदा अटैक तौगनी हाइनसु किहल्लकिरमी मसिगी थ्रेटन असिदगी एरिया अदुदा अकी मिपाइबा ना पिक थनकी लोइनना पुलिसना एरिया असिगी स्कूल बस पुम्बदा हप्ता कया अमा इनदुना कुपना सेनदुना लाइकी अदुबो स्कूल बस सिंगददी करिगुंबा अटैक अमतदी सथरकीदे लोदेकपु उहोब अंगांसिंगी मतेंगदगी मागी अनोबा सक्तम मानबा स्केच अमा येक्थोक्तुना मदुबु टैक्सी ड्राइवर कया अमदा येंथोक्लमी अदुबु हंदामुक्ति जोदेक अनोबा प्लान अमगा लोइनना अटैक तौनबगी सेम सारमी टैक्सी ड्राइवर हाथकी मतुंग नुमित तरानी चप चाना 22 अक्टोबर 1969 नुमित असिदा जोदेकना ऑकलैंड पुलिस डिपार्टमेंट दा फोन तौरक्तुना मतमदुगी फेमस लॉयर मेलविन बेलीगा लोइनना टीवी शो अमदा वारी साबा पामी हायरकी हाइरिबा टीवी शो असि चैनल 7 गी टॉक शो अमनी असुना मखोइना वारी सानबगी अरेंज तौरमी नुमितुदी नॉर्मल टाइम दगी ngनखना शो अदु होरमी मतम ngahak ngairaga tung जोदेकना कॉल तौरकी अदु फोन अदु तानदना कक्किरमी अनिरक सुबोइना कॉल तौरक मतमदा कॉल अदु कुइना वारी सानरमी मसिदा जोदेकना मागी ममिंग असि सेम कवी हाइना हाइरमी शो अदुगी लोइसलकपा फावदा पुन्ना मागना 35 कॉल्स तौरकी अदुबु मसिगी मनुंगदा सुबनगी 12 खक ऑन एयर ओइकी हाइदि फजना वारी तहोबा कॉल अदुदा लॉयर अदुना क्वेश्चन खर हंकी अदुबु मसिदा सेमना सेरान तुरानबा पाकुंगाक्ता खुमलखिरमी तुंगदा खंगनरकी हाइरिबा कॉल अदु जोदेकना तौबा अमत्ता नते हाइबसी मरमदी जोदेकी खोंजेलबु तसेंगना ता खरबसिंगना हाइरकी मसी जोदेकी खोंजेल नते हाइना इन्वेस्टिगेशन तौरबा मतुंग खंगबा ngamlaki हाइरिबा कॉल अदु नेपाल स्टेट हॉस्पिटल लेबा अंगावबा मेंटल पेशेंट अमना तौबने हाइबसी टीवी शो ड्रामा अदुगी हप्ता खरगित मतुंगदा न्यूज़पेपर एडिटर सिंगदा जोदेकना अनोबा चिठी अनि अमुक इदुना थारकी चिठी सिंगी मरक्ता इनकोडेड साइफर अमसु यावरकी मदुबु महाकना न्यूज़पेपर सिंगदा पब्लिश तौबा पामलमी अहानबगी साइफर अदुदी नोंगमदुम डिकोड तौखिबनी अदुबु हंदकी साइफर सिमदी हानदगी याम का हेन लुबा मोइरमी अदुना मसिबु नेक्स्ट 50 इयर्स फावबा कनामतना डिकोड तौबा ngamnamde सही खरगी ममांग 2020 दा कोड ब्रेकर अहुमना कंप्यूटर सॉफ्टवेयर की मतेंगना हाइरिबा साइफर अदुबु डिकोड तौखी हाइरिबा साइफर अदुदा जोदेकना मागी मरमददी करीमता हाइरमदे लोइनना करीगुंबा मरुइबा क्लू अमता सुपिरमदे तौबतबु सिमदी हाइरकी टीवी टॉक शो अदुदा कॉल तौरखिबदु महाकना नते हाइबसिमदी अदुगा साइफर गलोइनना न्यूज़पेपर एडिटर दा थारखिबा लेटर अदुगी वारोल अदुना ममैथंगदा पुलिसना क्लू अमा फंगबा ngamki महाकना पुलिसता किहल्लदुना इरक्खी मदुदी हौजिक महाकना बॉम अमा सारगा थमले मदु मागी बेसमेंट ता थमली हाइना lamai kya changna irakhiba letter aduda masi khaktani maru oiba kanaba yauriba kariguma mahangna hairakliba asina tasengna achumba oiragadi jodek apartment kumbada leiba oiraroi aduna mahak basement yawba yum amada leiba oirani haibasini adubu matamduda yumda basement yawba haibasi hairiba area aduda common oiramde sina takpadi jodek masigi area asida leiraroi haina makoina khanglami मागी उमदा बेसमेंट लई हाइबा ताकिबासी जोदेकी ओइना असोइबा कोंथांग अमा ओइगदौरी लेटर असी इरखिबा था मंगागी मतुंग 22 मार्च 1970 दा जोदेकना हाईवे 132 दा कैथलीन जोन्स कोगी नुपी अमबु किडनैप तौनो होनकी अदुबु मराव फबदगी महाक नाथोक्तोना चेलकी थवाई हिंगौकी पुलिसना कैथलीन दा इंक्वायरी तौ मतमदा जोदेकी स्केच अदु यंगहलमी मदुदा महाकना लाइना खंकी मिसक तुमकनी हाइना पुलिस दा हायरकी थंगनबा चाही मरीरोम जोदेक लेटर अमदी साइफर के आमा थारकलमी खरा अमदना मी हाटपगी डिटेल्स हायरमी खरादना मूवीज की रिव्यू इरमी
Letter amadadi mahak bomb gi location phawa taklami adubu hairiba location da police na kariguma makal amatagi bomb amata phangkide loinana bomb pokhai khibana chingbasu amata yaukide magi aroiba last letter adu 30th January 1974 da receive tawki maduda mahakna magi murder mi hatkibagi score asumna iraki mi 37 SFPD 0 haibadi mana 37 murder tawki aduga San Francisco Police Department na 0 haibani adubu police ki matung inadi mana haibasi exaggeration da ka hena panghaida haijanbani magi mi hatpagi mong pattern asida tasengna sikhiba midi supnagi manga khaktani haina phongdoki Police amadi choba law enforcement agencies like CIA na Zodiac ki behavior amadi mana mi hatpagi mong sing asigi matangda yam kumna research tawruba tungda masigi conclusion asi lepki madadi Zodiac icham chamba mioi amanate mahak military grade ki knowledge leiba misak ni haibasi loinana crime sinda fangkiba footprint ki matung inasu mana tonglakiba khumuk adu wing workers ni Masi military store singda yamba phangba khumuni maduda sunatana cryptology amadi cipher gi knowledge asisu mangna military da learning matamda tamhawu oiramba yai haibesini matamdu America pumbada Zodiac killer gi wari na wai chanaraba magu kinaba matamni loinana mangonda miyam gi attention su phanglami loinana marak sida miyo kya amana attention phangnaba gi damakta Zodiac saduna aranba paw kya amasu sandoklami masina asengba Zodiac pu thibada su hena aruba mo ohelami Haurakpada police na etherly alien kawamiyo amada chingnaba uki masigi maramdi magi mayokta chingnaningai oiba khudam changdam khara phangbadagini hanba maramda ether military background oiba duga ani subudana mangondagi gari ama phangki maduda Zodiac iramba loinana logo su yorami adubu magi fingerprint amadi handwriting di Zodiac ka match tawramde manaramde chahi kya police custody amadi jail da leiraba tung 1992 da mahak siki Police ki ani suba suspect ta Richard Kaikowski kowa mioi amani maramdi magi masagadu Zodiac ki sketch ka yamna manarami adubu masidasu magi handwriting amadi fingerprint Zodiac ka match oiramde manaramde sida sunatana police na mioi yankai gi mathakta chingnabadagi suspect oina phagat ki adu makoi sing adagi marakta Zodiac ki profile ga 100% match tawba manaba amata thengnakide tasengmadi case asi ka hena attention phangki adubu Zodiac killer gi asengba saktam amadi crime history da case asi ngasi phaba solve tawba ngamdana angakpa mystery ama oiduna adumak leiri hairiba misek asi kanano karigi mana asuk yamlaba mi sing asibu tamthina haliba loinana life after death ki wari degi na thairaga magi tasengba pandamasi karino habasi ngasi phaw kanamtana khangba ngamdri ngasigi video asi matang asida loisinjage channel asibu support tawbiboina like share subscribe tabu kaubiganu matungdasu interesting oiraba wari topic kaya ama puduna laksage punapu Tasi Khangsi gi maiki degi ikai kunabo jari